Hello, good evening. Welcome to Notice Window. Notice Window na sandok saba Notice Dialogue ta John MAIBAM na taram nok chari. Madam ki tholapa tongan ba isu singi matang da khanane na ba semzariba platform Notice Dialogue ki ngase thamzariba akhanaba topic ti politics behind talks on district creation happening khoi how kiba 2016 ki December 8 ta matamdugi palamba government na habitare khoi nauna district taret ama form tokiba create tokiba hariba district singa de khoi Technopal Kamjong Ferzo Kangkupi Jirivam Kaksing amadi noni hariba district taret se nauna form tokiba ni matamdugi government na hariba district taret se form toba matamda khoi tongan ba khoi United Naga Council tongan ba CSO sing habitare yaning da ba fongdora kibagi statement tholakiba mayamam laikre maram duna khoi hariba district form torok pase yaning da bagi damak tai khoi yamna sang habitare matam da 139 days se economic blockade forward tawkiba aduga hariba economic blockade se khoi 2017 March 19 da khoi mogi ahanba district form tawkraba matungda first round yoba mogi wari shanaraba matungda khoi blockade se hantokiba habitare masida 2017 da khoi BJP na panba government laba matungda oiduni aduga anisuba talk sina khoi 2024 gi November 29 da mu tawkraba matungda ngarang January 30 2025 sida mo tripartite talk amu khoi central government state government amadi United Naga Council mogi apex body leriba singsiga khoi tripartite talk tokiba matamda khoi hariba form tokiba district singsa khoi amuk handok bagi matang da haiba tare khana ki baiba tare madada handokpa yagadra natraga yarodra haibagi achap chaba statement se khoi ki chaliba chai asigi April lorakpada form ga doriba amuk mifam sida haiba tare maike nakal ahumgi form ga doriba mifam sida chap chaba statement ama state government ki maike digi thangat ba haiba waref se longna ki baiba tare sigi matang dani if district create tauki pase rollback toragana kari consequences lakani aduga tawdragana amu kari outcome lakani habidigi matang dini ngase khana jagadoriba da hiramse gi matang da khana nena na bai khogi studio da usik election duna laibiriba guest panelist ma'am da saktak chike ahan bida former acting chairperson Manipur Human Rights Commission senior advocate oza khaide mani oza bu Notice Window ge studio da taram nokchari anisuba panelist AMMOCOC ki president oibiriba oja SM JALAL ni oza JALAL busu ikai khumna bo chari ai ahan bise dum pabung de gen hauzarage pamo chahi nipan di haukre district form tokiba create tokiba se adubo anoba district administration leidana khoi fully khoi function tawrabani lemhauri ba habu khoi boundary demarcation si kada ngarabani adu itardi hozik government sina hariba thokriba order form tokriba se mo rollback tawbagi mata am pukhalai base hariba order se khoi government revoke torakadra rollback torakadra haba question sini pamu hambe na kamai thamininge Young the district creation or district reorganization, Haibesi Langak to gi, State Taraga State Langak to gi, Yamna Maruiba Port Amani. Indiago in a district administration is the pivot of Indian administration, Haidana Koina, public administration, Tamupada Aduga. Constitution gi manungda machi yauraga laiba potni haibadi government of India Union of India na government apunba gom India gi yangchille aduga separation of power gi matung ina union list state list concurrent haidana list 1 dana union gi lera list 2 dana state ki lera list 3 dana concurrent ina animak ne togadaba lera Sigi manungda list 2 gi manungda lejariba state sigi manungda magi administration che machi phajana mong tana tawu yanana ba district ka thokna khaidu in khwaidi ki pikpada goa da hairo district ani khatang le hana tai adagi di UP da more than 70 district lei Manipur da 2016 dagi Mamangi government dugi loram daida district taraga taruk hana mapal leramada taret ama nauna create torakpa punna semi aduna maluiba MD district sida district semi basi adugi kanglup tugi haidana yangpam chu thokte adu maksu yangangwane na thajade haibati Manipur da leriba sida asina meitegi district
adagi sina mete pangan ki district sina kuki ki district sina adu ki district naga ki district tangkol ki district kabul ki district haidana laipam thokte laichu leite aduna kariganabu all lands state ke land punamakse state ta belong to schedule 7 gi list to state list ki manungda entry 18 da yam yaureba land se kalamna season agani kari togani kotkani haiban ba land season ba naba chingba mayam acha masi state government ta state ki list ta yawi aduna de sunatana lairiba India ki lam punam ase magi state to the lairiba sing aduna state to gi lamni union of state asina India ki apun magi oraga state amigi lairiba magi boundary se geographical area se state to that belong to we hariba belong to riba state china adu mai state kungan nipan odikte kunipan ni Jammu Kashmir thogai gra matungda state kunipan se magi state che kunipan thokna ko ge jurisdiction lejabana ba ko ge state ta square kilometer 22,327 29 jo arambani adu 327 haidna state chi lejari besida pek pe chawba convenient ki matungina tawraga district se taraga taret thokna administration nungaina ba tawbana ba ko aduna sigi phibam chida adunani akoina administration sigi maru oiba chief minister amusang council minister na state executive ki head ni governor na mamngite ko oraga so adu oraga so district level ni lakpa kanda district to gi manungda deputy commissioner na mana mayada pamaga adi mana head of the district administration cha deputy commissioner nakalamuramda district magistrate harise ado kanogi revenue gi yang kanda deputy commissioner is the pivot of Indian administration haibasi masana dum leda anu yamaro report amana ba district cha kaya samade ke kaya tawgade ke haibase aduna 2016 da former minister COCOMI bobina magi loram dai da 17 de ke anu gola kadorimni ko adugi mamang du da administrative convenient ki damukta ni hairaga sembani haibdi singasi nagani hana khangnari basi ki district ni sina kuki district ni sina maite ki district ni haibi wakalonda rum chutokte adu makchu natie na khalli adu madu sama ba kansida jaga du da boundary to the sigi jaga se for the sake of convenience oinana ba si masidi adu toba chwai ki jaga sina sanapati oro sigi jaga sina kangpokpi oro sigi sina impal west ni isni etc asini chingmatra trichi boundary phajana si oraga dabani haiba dudi hojik phawba chai ka sura chani pan mapun chorba asi phawba da modi chapchaba ma laptop ngamdri aba hana orama khangnari ba sarukto sana batin singai oraga kangpok pe chi chadar hilke hana leiribi era si machi oradamni aina lamsam lawudu natana aduna adugumnagi pakan sida masigi point sida laiba akhoi naga ge chinna sing haitare United Naga Council na mase popise masi sanapati gi khaidok pasida moi bawani ko adar masi chumde akhoi gi taba naga taba mayam yauri aduda under the control of asida chakharaga de adu to bahaidana amalai adugi matang dani topic asen oidorise politics behind the talks on district creation for the last ministry was a key 2016 gi lorapa adudigi adum tawrapadan wari sanarpudna 17 da anu government sela adu su wari sanabse thani gi manunda amu ahung gi manunda amu mathang ngarang se sina kaya subono tripartite talk se sanapati de tawbana ba manipur sarkar gi chief secretary aure home secretary na chingba aure DGP su yawe haibra adu chingba aure DGP yawe adu de khangdre li to dun yawe government india gi eke misra akoi gi kanodo negotiator su oiba north east ki advisor haitare adu yawe atopa ma yawe aduga
UNCꯒꯤ ꯅꯥꯒꯥꯒꯤ ꯑꯣꯏꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯂꯨꯞꯁꯤꯡꯒꯤ ꯅꯨꯄꯤꯒꯤ ꯌꯥꯎꯔꯒ ꯁꯥꯇ꯭ꯔꯒꯤ ꯌꯥꯎꯔꯒ ꯄꯨꯟꯁꯤꯜꯂꯒ ꯀꯌꯥꯅꯣꯗꯨ ꯇꯧꯔꯒ ꯃꯣꯏ 14-15 ꯇꯧꯔꯒ ꯑꯂꯥꯏꯁꯤ ꯐꯝꯃꯦ ꯑꯗꯨ ꯃꯁꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯑꯗꯨ ꯇꯧꯕ ꯌꯥꯔꯣꯏꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯕ ꯁꯦꯟꯇꯔꯅ ꯑꯗꯨ ꯇꯧꯔꯣ ꯍꯥꯏꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯕ ꯑꯗꯨꯒ UNCꯅ ꯑꯗꯨ ꯑꯣꯏꯔꯗꯝꯅꯤ ꯍꯥꯏꯕꯁꯤ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯕ UNCꯒ ꯃꯔꯨꯑꯣꯏꯅ ꯅꯥꯒꯥꯒꯤ ꯀꯥꯡꯕꯨ ꯂꯤꯗ ꯇꯧꯔꯒ ꯇꯧꯔꯤꯕ ꯑꯁꯤꯅ ꯇꯧꯅꯤꯕ ꯀꯥꯟꯗ ꯁꯤꯗ ꯑꯇꯣꯞꯄ ꯕ꯭ꯂꯣꯛ ꯀꯨꯀꯤꯅꯤ ꯍꯥꯏꯅ ꯈꯪꯅꯒꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯍꯣꯏ ꯂꯝꯃꯦꯟ ꯇꯨꯍꯦꯟꯕ ꯃꯄꯥꯟꯁꯤꯡ ꯄꯂꯥꯟ ꯇꯧꯔꯤ ꯈꯣꯠꯂꯤꯕ ꯑꯗꯨꯗꯤ ꯁꯠꯇꯣꯛꯈ꯭ꯔꯒ ꯀꯣ ꯑꯁꯦꯡꯕ ꯈꯔ ꯍꯥꯟꯅ ꯂꯩꯖꯔꯤꯕꯁꯦ ꯃꯣꯏꯁꯨ ꯂꯩꯕꯅꯤꯅ ꯑꯗꯨꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯑꯗꯒꯤ ꯁꯥꯙꯥꯔꯟ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯗ ꯃꯦꯖꯣꯔꯤꯇꯤ ꯀꯝꯃꯨꯅꯤꯇꯤ ꯑꯣꯏꯔꯤꯕ ꯃꯩꯇꯩ ꯑꯃꯁꯨꯡ ꯃꯩꯇꯩ ꯄꯥꯡꯒꯟ ꯑꯩꯈꯣꯏꯅ ꯃꯩꯇꯩ ꯍꯥꯏꯔꯀꯥꯟꯗ ꯃꯩꯇꯩ ꯄꯥꯡꯒꯟꯁꯨ ꯌꯥꯎꯒꯗꯕꯅꯤꯀꯣ ꯀꯅꯥꯒꯨꯝꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯌꯥꯎꯔꯝꯗ꯭ꯔꯦ ꯃꯩꯇꯩ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯅ ꯄꯥꯡꯒꯟ ꯌꯥꯎꯔꯒꯅꯤ ꯃꯔꯝꯗꯤ ꯄꯥꯡꯒꯟ ꯍꯥꯏꯁꯦ ꯃꯩꯇꯩꯔꯣꯟꯗ ꯄꯣꯛꯏꯕꯅꯦꯕ ꯈꯔꯤ ꯃꯩꯇꯩꯔꯣꯟ ꯍꯥꯏꯒꯗ꯭ꯔꯥ ꯍꯦꯛ ꯄꯣꯛꯂꯛꯄꯒꯤ ꯃꯩꯇꯩꯔꯣꯟ ꯉꯥꯡꯉꯤꯕꯅꯦꯕ ꯃꯔꯝꯒꯤ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕ ꯑꯗꯨꯅ ꯑꯗ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜ ꯃꯆꯥꯁꯨ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯗ ꯃꯁꯤꯁꯨ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯉꯩꯗꯤ ꯊꯥ 3-4 ꯃꯃꯥꯡꯗ ꯃꯩꯇꯩꯒꯤ ꯄꯥꯡꯒꯜꯒꯤ ꯃꯧꯂꯕꯤ ꯂꯨꯆꯤꯡꯕꯁꯤꯡ ꯀꯥꯡꯕꯨꯒ ꯑꯩꯈꯣꯏ ꯁꯤꯇꯤꯖꯦꯟ ꯇꯧꯕꯒꯤ ꯀꯥꯡꯕꯨ ꯑꯃꯒ ꯂꯩ ꯑꯗꯨꯒ ꯎꯅꯈꯤꯕꯗ ꯄꯥꯡꯒꯜꯒꯤ ꯀꯥꯡꯕꯨꯅ ꯍꯥꯏꯕ ꯅꯣꯏ ꯃꯩꯇꯩꯒ ꯅꯥꯒꯥꯒ ꯌꯥꯅꯔꯒ ꯅꯠꯇ꯭ꯔꯒ ꯀꯨꯀꯤꯒ ꯌꯥꯅꯔꯒ ꯄꯤꯊꯣꯛ ꯄꯤꯁꯤꯟ ꯇꯧꯔꯒ ꯑꯩꯈꯣꯏ ꯄꯥꯡꯒꯜ ꯇꯨꯃꯤꯟ ꯂꯩꯒꯗ꯭ꯔꯣ ꯍꯥꯏ ꯁꯦꯟꯇꯤꯃꯦꯟ ꯁꯣꯛꯅ ꯍꯥꯏꯔꯛꯑꯦꯕ ꯃꯧꯂꯕꯤ ꯑꯃ ꯏꯝꯐꯥꯜ ꯀꯥꯎꯔꯦ ꯑꯗꯨꯅꯦꯕ ꯑꯗꯨꯅ ꯀꯝꯃꯨꯅꯤꯇꯤ ꯄꯨꯝꯅꯃꯛꯀꯤ ꯏꯟꯇꯔꯦꯁꯇ ꯌꯦꯡꯗꯕ ꯌꯥꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯋꯥꯟꯅꯦꯁꯇꯁꯦ ꯃꯅꯤꯄꯨꯔ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯃꯅꯤꯄꯨꯔꯁꯦ ꯂꯣꯏꯅꯃꯛ ꯆꯪꯉꯦꯕ ꯃꯣꯏ ꯀꯥꯡꯕꯨꯁꯤꯗ ꯌꯥꯎꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕꯗꯨ ꯌꯥꯔꯣꯏꯕꯀꯣ ꯂꯝꯃꯦꯟ ꯇꯨꯍꯦꯟꯕ ꯑꯗꯨꯗꯤ ꯃꯩꯇꯩ ꯃꯔꯛꯇꯁꯨ ꯌꯥꯎꯅꯤ ꯀꯨꯀꯤꯗꯁꯨ ꯄꯥꯡꯒꯟꯗꯁꯨ ꯌꯥꯎꯅꯤ ꯑꯗꯨꯅ ꯑꯃꯅꯤꯀꯣ ꯃꯅꯤꯄꯨꯔ ꯊꯣꯒꯥꯏꯅꯕ ꯇꯧꯕꯗꯣ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯨ ꯑꯗꯨꯉꯥꯏ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯟꯅꯦꯁ ꯑꯣꯐ ꯃꯅꯤꯄꯨꯔꯁꯦ ꯂꯥꯛꯅꯅꯕ ꯍꯣꯠꯅꯕꯗ ꯑꯁꯤꯒꯨꯝꯕ ꯃꯣꯏ ꯋꯥꯔꯤ ꯁꯥꯔꯤꯕ ꯑꯁꯤꯅ ꯃꯌꯥꯝꯒꯤ ꯅꯥꯀꯟꯗ ꯂꯦꯝꯍꯧꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯏꯟꯇꯔꯦꯁ ꯌꯦꯡꯗꯗꯅ ꯂꯣꯏꯁꯤꯟꯕꯕꯨꯗꯤ ꯉꯝꯃꯣꯏ ꯂꯣꯏꯁꯤꯟꯈꯤꯕ ꯇꯥꯔꯕꯗꯤ ꯑꯆꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯑꯣꯏꯅꯦꯕ ꯑꯗꯨꯅ ꯏꯊꯅꯤꯛ ꯂꯥꯏꯟꯗ ꯄꯣꯂꯤꯇꯤꯛꯁ ꯇꯧꯔꯛꯄ ꯑꯁꯤ ꯌꯥꯝ ꯗꯦꯟꯖꯔ ꯑꯣꯏꯌꯦꯕ ꯃꯅꯤꯄꯨꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕꯁꯦ ꯂꯥꯏꯟꯗ ꯑꯩꯈꯣই ꯅꯥꯒꯥꯒꯤ ꯑꯩꯈꯣই ꯀꯨꯀꯤꯒꯤ ꯑꯩꯈꯣই ꯄꯥꯡꯒꯜꯒꯤ ꯑꯩꯈꯣই ꯃꯩꯇꯩꯒꯤ ꯍꯥꯏꯅ ꯇꯧꯔꯕꯗꯤ ꯗ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯃꯅꯤꯄꯨꯔꯁꯨ ꯄꯨꯔꯥ ꯐꯦꯜ ꯑꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯌꯥꯗꯕ ꯂꯥꯂꯧꯂꯨꯞꯀꯨꯝꯕ ꯍꯥꯏꯔꯁꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯅꯥꯎꯁꯤꯡ ꯀꯣꯔꯀꯣꯝ ꯍꯥꯏꯔꯣ ꯑꯃ ꯍꯥꯏꯔꯣ ꯃꯣꯏ ꯃꯌꯥꯝꯁꯤꯅ ꯖꯥꯇꯤ ꯕꯤꯖꯥꯇꯤ ꯈꯥꯏꯕ ꯌꯥꯗꯦ ꯀꯨꯀꯤ ꯄꯨꯝꯅꯃꯛ ꯍꯥꯏꯕ ꯌꯥꯔꯣꯏ ꯀꯨꯀꯤ ꯂꯝꯍꯦꯟꯕ ꯇꯦꯔꯣꯔꯤꯁ ꯑꯣꯏꯕꯗꯨ ꯈꯛꯇꯗ ꯇꯧ ꯑꯗꯒꯤ ꯅꯥꯒꯥ ꯄꯨꯝꯅꯃꯛ ꯍꯥꯏꯕ ꯌꯥꯔꯣꯏ ꯃꯩꯇꯩ ꯌꯦꯛꯅꯕꯅꯦ ꯄꯥꯡꯒꯟ ꯌꯦꯛꯅꯕꯅꯦ ꯃꯩꯇꯩ ꯃꯁꯦꯟ ꯌꯦꯛꯅꯕꯅꯦ ꯍꯥꯏꯕꯗꯨ ꯌꯥꯔꯣꯏ ꯇꯧꯕ ꯊꯨꯒꯥꯏꯅꯕ ꯇꯧꯕꯗꯨꯗꯤ ꯖꯥꯇꯤ ꯕꯤꯖꯥꯇꯤ ꯂꯩꯇꯦ ꯑꯗꯨ ꯈꯟꯗꯣꯛꯈ꯭ꯔꯒ ꯖꯥꯇꯤ 35 ꯇꯝꯄꯥꯛꯇꯅ ꯀꯔꯝ ꯑꯣꯏꯔꯣ ꯃꯔꯨ ꯑꯣꯏꯅ ꯃꯩꯇꯩ ꯑꯃꯁꯨꯡ ꯃꯩꯇꯩ ꯄꯥꯡꯒꯟ ꯂꯩꯕ ꯑꯇꯩꯁꯨ ꯑꯗꯨꯝ ꯂꯩꯕ ꯌꯥꯕ ꯑꯗꯨꯒ ꯆꯤꯡꯗꯅ ꯇ꯭ꯔꯥꯏꯕꯦꯜ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ STꯅꯤ ꯍꯥꯏꯔꯤꯕ ꯁꯤꯡꯍꯩꯗ ꯂꯩꯕ ꯃꯌꯥꯝꯁꯦ ꯄꯨꯟꯁꯤꯜꯂꯒ ꯑꯃꯠꯇ ꯑꯣꯏꯅ ꯑꯩꯈꯣꯏ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯁꯤꯒꯤ ꯄꯣꯂꯤꯇꯤꯛꯁ ꯑꯁꯦ ꯖꯥꯇꯤꯗ ꯕꯦꯁ ꯇꯧꯕ ꯅꯥꯒꯥ ꯈꯛꯀꯤ ꯗꯤꯁꯇ꯭ꯔꯤꯛ ꯀꯨꯀꯤ ꯈꯛꯀꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯗꯨ ꯈꯛꯀꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯥꯏꯕꯁꯦ ꯑꯩꯅ ꯕꯤꯏꯪ ꯑꯦ ꯁꯦꯅꯤꯌꯔ ꯁꯤꯇꯤꯖꯦꯟ ꯑꯃ ꯑꯣꯏꯅ एल्डर मोइना मसी तौहन्निंगदे अखोई अपुन्बसे मसीदा अखोइना सागतप चुम्मी अदुगा ट्रिपरटाइट टॉकसिदा मथंगदसु एप्रिल दा तौदोरिदनको सिंग असि तादना तौबसु चुम्मोय सरकार की एडमिनिस्ट्रेशन को ओइबा भारत लौरा तौबदा बिरेन तादु तौगनि तौरो हाइबिसिदा इवन कोर्ट ऑफ लॉ ना खुथिंजिन बबाबो यारुइदोरिमना होय अरानबा तत्रदि अदुना रिओर्गनाइज तौबा अदुगा बाउंडरी से फजन सेमसे अरोइबदा आइना हाइनिंग अहानबगी बाउंडरी सिम होइना मणिपुरगी चनबा सनापतिदा चनबा दाइदा चनबा की मचे कर
hoi mo marin ta da ba pot am yauri bise test oraga simpur da gina kang pu pisana pati ta no sapedi nungai roidana sapedi nungai roidana paman ge wani ko adu gumba mayam se bhajana reorganize toraga dairiba tala tarukse se sumle halaga boundary da mayam punamaki opinion loraga boundary commission am semaga sengorba semdriba du khangdra boundary commission am semaga punamaki commission bado Okay, I'm Nuizi. Boundary Commission ama same bade documentic tangai fadre haba form dini pamuna thabiri se mamang do so khigi hazik district form to kibasigi matang da khigi United Naga Council na so khigi Naga Singa khigi state government ka MOU ama sign to na kiba 1981 1992 1996 amadi 1998 ta MOU sign to na kiba mari rak to na kiba do khigi haziki hariba district form to se mokhoigi mi singda consult ram da basina disorder tawi mokhoigi MOU sign down na kibase habigi wafam paw phongdo kibasu lairabani aduna khoigi form to khraba matung da December 12 ta moi naga people convention ka tawdana khoigi tunga warif ka lawdana tukimati haidi hariba district form to rakpase yaning da badi phongdok pati laikhrabani ai mathan se oza zala da mungak chage oza khoigi makhoi wafam se phongdok kibase habe tare khoigi district target form to basigi manung da manga chingi mafam dani aduna chingi matter sokpani na hill area committee da tarafam se thoi have wafam mayam clear oina thamki matam da tana khide haina so khoina NPF ki maikedi ki so phongdo ki besu laire hojik so hari se khogi district form to ki besi dai khogi naga ge ancestral land sing se encroach to have wafam pawo phongdo I matang se dai khogi tripartite talk sida handok pana tra handok tabagi chapchaba statement se khogi April da phomgo dori khogi tripartite talk sida di puthok to ini statement se dardi if district form to ki besi rollback toraga na kari outcome lakani duga tawdraga na mo kari karamba consequences lakpa ya zaka mai thamini Siki tripartite talk se masi akhoi 2017 gi angan ba saruk tagi hauna akhoi district akhoi tare anoba district tare sem kheba se masi roll back tawna na bagi maroi be agenda da akhoi phammaga lakhi bani maroi na senapati da madugi venue si oiraga akhoi 2016 gi December ge tang tareta akhoi matam duda leramba adumba government tuna akhoi district sembagi nawa district tare sembagi wafam se masi pass torga satnaba hawallamba masi hek patung dagi tha hum lom supna akhoi namnam se economic blockade ama sathagiyaba sigi economic blockade si somni sangsina sathara aba matungda anova hujik lairiba government sigi haurakpa haitare anova government ama lakpa BJP na luchingba NDA led government se lakpa sigi matam sida akhoi naga singi su akhoi political party mo riba NPF se masi su government sigi part mo ina yawra matungda akhoi keno se chatharamba economic blockade se masi lawthuaga economic blockade se hantu matungda akhoi tripartite talk se akhoi haurakhiba haitare madagi hojik phawba akhoi lisang setna hojiki district rollback ki issue se masi hojik phawba dum marak marakta akhoi matam khara tatraba matungda amomo hek Nagasing SPS Nagasingna moina thammiba moigi wafam moina pendriba moina yaningdriba wafam se karino haiba posa amaka yam phajana koi clear oina khangmina ba ma thauta gani chungane na tumaina feel tawe akhoi Nagasing si mahousana manipur da leiba Nagasing su yauna akhoi greater nagali mama sembagi makhoi koiba ultimate objective haiba tare madu leiba aduga madugi political demand to da madugi political aspiration to da akoi Nagasing gi lal hoba loop ama wariba NSIM se masi hujik akoi gi India government ka akoi wari hanariba political solution amagi wari hanariba kalup ama oiba haitare adu makhoi si akoi matam
khara sangnabagi mamangdagi haiba tare akhoi naga singi oiba moigi apunba leipak ama ahanbadadi mokhoise pura total sovereignty gi oiba akhoi wafam si demand tawraga anu maruoina Arunachal Pradesh dagi akhoi part khara aduga Assam dagi part khara Manipur dagi yamna choba part ama aduga haujiki leriba Nagaland gi part sima pura oira kanda aduga Myanmar dagi part khara sima khaisina punsallaga Nagaland haibale pa ama sembagi wakhalda sumaina lakpa dumba kainomani moigi political movement ama haiba tare political journey ama leiba adumba kanglomni ada sige marak sida Manipur da leriba naga singchu hujiki apunba Nagaland ama sembagi pot sida makhoisu madugi movement sida yaushanba aduna maram oira kanda akhoi Manipur gi manungi oiba administrative convenience ki akhoi yenga kanda akhoi district akhoi reorganization natraga district creation sigi pot sida makhoi gi kano sida Nagaland gi greater Nagaland gi akhoi gi kano sida dream sida makhoi gi objective sida hujik semai ba anauba district sina makhoi da yamna achauba kenoma moi gi objective to da ningba kai ningai oiba adumba posa ma lakani haina khanbagi poto madu chauna mami tai madu da maruaina yumpham oira kanda anauba district sembagi wafam se masi object torpa male koina laiba kano se wafam se the matang se da chal wafam ma thurai akhoi ge land belongs to state haibase yes masi makoina harisi land belongs to state haibase makoi yati makoina land belongs to our ancestors haibako moige lamse masi state ki nate akhoi ge ancestor ki ne haibako the Nagaland da di akhoi ge article 371A gumba adu India government na makoi gi adumba akhanaba provision thamamdana land belongs to state se masi some certain area kharada lamakoi ancestors singi ni haibase recognize toba area kharasu adum yawi haba tare the Manipur ge context adi land belongs to ancestor haibase sulai leite land belongs to state haibase da layabako adubo naga singi mogi common aspiration amada sai Nagaland da leiba adugi mokhoi privilege amadu Manipur su adwaina lei gadabani haiba dui wakhalon ama thamakanda haitare land belongs to state haibase moi object taweba land belongs to ancestor haibasida mokhoi constitution da leitrabasu moigi understanding da dumaina leigadami haibagi wakhalda thamakanda akhoi state na mokhoi lam sida tongningba toba yaroi moigi apambai matungina lepchagadami haiba phirepsida object torokpanena adumaina khalli shai matangda hill area committee ga consult toramba toramdaba haibadugi matang dumadi nakalani maktagi madu adum claim tongnabani akhoi kano singna su naga singna maruaina hill area gi wafam se akhoi consult tawbiramde hill area ga tanaramde haiba hill area tanabagi potche article number 371C da sigi kenoma hakama pibiramdana akhoi hill area committee habam sebdana tribal singi interest sokpa soktabagi issue se any tribal singi jaga da tawgadaba thabak oiragadi makhoi gi committee ro hana tanarabada me haba posam leiramdana madugi provision du da makhoi yumpham orakanda husiki wase yaningde haibagi mogi basis se aduda thamaga hairak haitare matam sida haujik pudi chal kanoga cookie sing haitare cookie singa akhoi maitai singa ani gi marakta akhoi kano leire akhoi conflict leire violence leire ko adubo matam tudadi akhoi cookie singa conflict violence leitinga gi matam haitare adai dadi cookie singna di cookie gi MLA singna di cookie gi CSO singna di matam tuda haujiki anoba district taret ki creation se masi makoi object tawkhide makoi welcome tawkhi aduga hill area committee tanarami natraga tanaram de haibagi issue se moi maikai dagi di raise talk kide haibatare ada haujik sida maru waina district tare sing manung da tampakta ani semaga singi manga sida maru waina khogi naga inhabited area ni haina leiba district sing semasi ani thokpa kedoba sigi wafam si lakpa kanda makhoi na ngasai gi naga gi oiba compact area do makhoi gi
inhabited area ni haiba adugi compact area do madugi oiba nakhai sengba naga ngaktagi oiba boundary amagi manungda mogi administrative kano se masi confine toraga thamningba aduga atopa kanglup haiba tare kuki natragana atei kanglup makoigi haujiki naga singi ne haiba area se sita mix to honning dawa aduga naga population yauba adumba mafam singche masi kuki na do masing henba district singda makoi yaushan kiba natraga kaido kiba masina makoigi hakta solakani natraga soloi haibagi adugi concern sida yam kanna mai tawa masi sida khwaidagi hena maru aiba moigi concern di naga singi adumba makoigi administrative unit amagi makhada makoigi leiriba territory makoigi inhabited area khuding makse masi pulap pun gadori bani haibagi adugi chapchaba objective to maduge line da kairakani haina khanbadagi masigi district creation gi potse makoina object tobani haibase sigi wakhalon je ai thamningi ado haujik laiba wafam je kamaina state ki leriba mage common interest karino aduga akoye constitutional mage procedure amasung constitutional process karino aduga lamdam sida leriba akoye apunba miyam gi oiba conscience amasung miyam gi oiba keno sina karino wisdom sida karino sigi issue sida haibadu matangda aigi oiba opinion haibatare akoi state as a whole akoi sida leriba miyam se masi akoi gi oiba concern di magi kanglup ta yumpham hoira kana magi leipak siemba haibase masi akoi yaning di masina akoi gi coexistence ta peaceful coexistence yamna achoba chaitheng ama lakani masi wakhaina bata matam changda ba wakhaina ba purakpada wagada ba aduma posak amani haina koina lawi aduna baram hoira kanda state sita leiriba tongan ba koi kanglup phurup ke miyam se masigi oiba akoi coexistence ki aduba yanaba anauba methodology akoi aduda akoi yengbam changani aduda akoi solution propam changani aduda akoi gi mayamgi yanaba common conscience ma akoi changani nataba taragati kanglup phurup ki oiba miyengda akoi leipak semgani haiba masigi wakhalon se manipur gi hanadei lejarakpa territory sidagi separate togani haibagi wakhalon se masi loiba nairoidaba never ending oigadaba solution leiroidaba masida advantage laura kanda Delhi gi lusing basing na khoi marakta chuai chang wala ga amada amuk chepa manba amada amuk chepa manba amada amuk favor toba manba amada amuk favor toba manba amasu asa khitang khoi se phangdor malena asa khitang he phang wangum to amasu khitang asa khara wangum to adu mas loina maksi aroi batadi kari hoi ga doino ha kanda loina maksi mapangan sontha lakanda akhoi India gi adumba kano sida mainland India gi chapchaba nomenclature sida khoi se submissive oiraga masagi oiba hanadagi leijarakpa adumba mating namusung magi interest magi glory adugi mayam do loina sacrifice toraga akhoi si amaga punchanna ba yataba machui tanaraga magi individualistic lifestyle da leihanna bagi policy sida aroiba tarakadawa adum khongthang ama oirakani haibase masi sumaina feel taweba ada haujek sahi mapan chupna trapatai tok chatharaga district creation si roll back tawnanaba khoi naga ichili nausing na masigi wafam chi tawi ado masigi naga ichili nausing na tawriba akhoi gi roll back ki demand se sahi mapan phau che loiba naitre wari phau hujik se ado india government na siresida kamaina yengi bono haibasi cho khoi yamna doubtful oi ado haujik kuki ga aduga khoi maitai ga ani gi marakta conflict leiningai gi marak siresida masigi issue si yamna akhoi gi in the midst of this conflict sigi issue se akhoi puthora ise sigi issue si yamna achoba hot topic ama oinana bagi maram oire ise masisu manungda kari karamba akhoi hidden objective government of India da karamba aduma game plan leibno habisu akhoi yamna khanthani oiba akhoi da yamna confuse over pham oiri matang siresida akhoi gi lamdam sida leiriba government che masi government che kanana sabano haikanda akhoi gi MLA humpu na saba government MLA humpu gi
government neba adi manung da opposition lei jaba adi ruling lei jaba duna amani government city government belongs to 60 MLAs yes adugi manung da akhoi hauji hauji sarkar fairiba lengak pairiba government si NDA gi government neba NDA government sida akhoi naga gi akhoi kano yauri NPF se masi constituent part moina yauri nakal amarom da United Naga Council na Naga Singi aspiration ni haiduna masigi matang da demand tauraga tripartite wari chathari nakal amarom da wari chathari ba adugumba government che kanano haiba matam da United Naga Council ga akhoi political kaino amagi manung da akhoi understanding amagi manung da punna laiminaba ar punna yanaba punna waktominaba NPF neba government si NPF masamak yauri neba ana masi akhoi government ki thak tasu akhoi masi gi matang si akhoi understanding ma phasana puraga akhoi masi gi matang da akhoi common noiba conscience ma phasana puraga aduga laiminari ba kanglu phuru mayam sida amadasu contradictory way roi daba amagi interest se shok way daba that kind of honorable solution ba akhoi phasana mai magi leiriba position si hantok naraga akoi solution oriented oiba lambi amada thangjan pirakpa adubu di tangai phate adubu leipak semba kanglu phurup tayum phamoraga leipak semba ge pandam da akoi agenda puthoga tripartite wari chathaba wari sanaba kaidoba masi akoi ge lamdam sida chaiba mai lamdam sida leiriba crisis masi loisananabagi akoi constructive oiba akhoi development amani haina akhoi loba ngamde habo okay am nungai se oja jalal syam phasana thambire akhoi gi chahi nipan helaba mapan phara basibok ta akhoi gi hariba tabita talks edum tawraga di lai bani tang taba solution amati purak padi ngamdrebani aduga hauzik so amuk akhoi gi chahi ani phara aba akhoi gi manipur gi ongoing conflict amsu lai bani masida akhoi gi hauziki thoiba ongoing conflict sida so akhoi gi kuki singna makhoi gi oiba lamama kuki land gi demand tawraga su lai bani aduga mamang da so akhoi gi naga singi so haiba tare akhoi gi makhoi gi oiba lam nagalim haibase demand tawraga su lai bani masai za pamu lakchani gi je akhoi gi October gi that 15 2024 da akhoi gi Minister of Home Affairs Salika community ahum gi oiba mifam amadi pangthoki adu itardi hauzik laiba pot se kuki gisu mokhoi gi oiba demand ama tawraga su lai naga gisu demand ama tawraga lai adu itardi manipur da hauzik district create tawgi basing se rollback tawgi wafam su khanarakpa masai sam manipur gi future gi laibak se kari oigada gi haba pot se hauzik adu ki madik chamam laningai oiba condition ama dalai ni pamong kamai thamininge no hauzik ki dunana October gi trang ma haibra 2024 gi adu dina kala hungi question natte akhoi meyang dadi ruling party BJP masengi aduga ruling party de yauba naga ruling party de yauba kuki ruling party de yauba mete mai kidi mete MLA naga MLA pangal MLA kuki MLA highway di leite moina government of India na adam akhoi chi karehani miyeng amada no khoi mete MLA no edro ai chi nambani masi yadaba pot amani masima atoba aranba mani BJP ge manungi minister ani tharaga MLA taret mokhoi ba support toba ohum matara asiga adumba BJP ge manungda yauba minister khara MLA khara aduga nagagi NPF gi ni haiba adum kharaga unaba tok ne aduna hojike leiba point asida kanana Manipur thugaina ba tauba kanana Manipur bu kali tauba haibasida hojiki government se khoi na budi khaining de har so ha mam na khai bi matung na khai chi ko chief minister suna mete gi rom de gi belong tawre tawbudi hol Manipur gi chief minister ni yes kuki tara support tawre moi ju Manipur gi ni naga taruk la tare la taruk orangani ma taruk NPF ki asi tawre polap na Toba administration na asida Manipur thugaina ba hoji irang hori ba May 2023 digi tawrak pa duna May tara nitoy May tara ni pani leraga BJP gi minister ani namcha ki gyan let pa hoki
asina luchingba BJP gi yang lauri MLA taret committee ka gi chairman yauraga adugumba taret asiga mohoi bu sawatpa kuki MLA ohmamaga tara sina manipur thugai rangna ba tawbane si official oreko side aina yaningde aina hajin ba yaroi me trang thuigi statement pi gare adugo humni leraga me trang ma do home minister da pi gare adui damukte action local law idana aina November kolom do gi November 20 da DGP da dio letter ikra lokatte hoji phopa anu sumaina lerak banina BJP gi manung dana ba manipur thugai na ba tawri phi adu dege amu naga chilnau sing so sai dala na hage do maina mantri ani yauri ba NPF ki aduna hoi mantri ni sasona ekoi haibaduna amani ko aduga ochagi tuda haibasi maya masida manipur thugaina ba sele ibese kanglup ki kari ge haibaduna amo oiraga government parmina bada hojikti pulap yauri ba ko kilamento hele manipur thugai ba pame adra moi matakte action lobba leite assembly do so lobba kona thangnadri aduga law gi matung ina moi matakte FIR pandana kotana manipur thugaina ba aduga jati community amugi yengthina hanna ba adumba to promote amity between the communities adugi illegal oiba port adugi action local pursue taude adudagi somda amu ari sanari ba khonari ba tauriba sida adugi nagagi representative na sason paibeda yaurimni aduna adagi ngasai point amada hilera committee tanaramde haibedo as per law hilera committee haibese saya han badai poludre hilera committee je assembly ki committee amana standing committee aduga koi privilege committee koi petition committee aduna chingba committee tarin pan leibedo adu manung da sisu amana ba committee amana aduna chingi matter kharada ma schedule page matungina aduda ching da hilera committee na khanaraga assembly da chingi matangda bil putoka harabedi adu assembly da moida hana hangamaga assembly da putoka dabani haibana ba aduda amu akopada yauridi chingi matangdu da khanaga doriba pot ado khanare hairaga putorakpa kana si one tawbiyo ikogi de haibu kanda assembly na yadarde adu sumu yade makada yauriya ba whatever hilera committee na akogi government yaroida ba assembly na yaroida ba mongam da pere de adu reject tawraga adum tawbiya ba haipe chumna khanghalam haibani da hilera committee da aduga subject matter so manipur apum gi oba chel thungi matang de do khano haide dana bajai ka de khano haide ba manipur apum gi matang da district ki samdokshan min tawba adu di chingi district semba na te ba manipur gi oina yes ana district mapan lai be da taret ama hapchin ge tampa ke sorok na si ohen ge chingi matai dana si ohen ge haibe gi pot ama lak pa di moi gi hilera committee gi subject oite hana khaleba subject to further study gi tawraga adugi subject ta aduna hilera committee da tam da bana masi macha amani adu hilera committee ain kaina tawre haraga di moi court ta chatpe yaina adu ju satte ba ko chaloya ba aduna sigi le bi de hilera committee gi tam da baduna masi achoba soiba amani haibedu ma yadre then mathang da lam masa state kini haibese supreme court na haibeda natana state list number 2 gi entry ko wi item che item de yauri ba kare hare land that is to say right in right manung da over land lam du gi da land tenures including the relation of landlord and tenants and the collection of rents kazana logba transfer and the alienation of agricultural land sina agricultural land organization room saba kanogi organi haiba the land improvement lamma du chawkhat na ba mongmanin ta na chemba and agricultural loan asini chingba mayam se colonization asini chingba mayam se state ki pura authority na ba center ki sunate aduga tongan ba pot amanate chumi adugi manungda population civilian population ki damukta tanana ba private land adu so khazna da leidorimni
pata amta ta de jama bandi ni ko ge MLR and LR Act 1960 chalibse singdan atu chatte haibaduna singi lam sida laibu yon ba ya de haibi gi maramdi karigin pata yaude ba laibu yon ba pikthana ya singi lam da matai matai da chingmai da le chingmanga da chingmai ma loba tangkhul amna lerame kabuye amna lerame natraga paiti amna lerame pikthana leiri pikthana tawri ba ko hojek chu pungyal da kalida asang kasal magna ko ge maru ase magi lamje mete de yon ge beda lore ge ni yong kanda learning de difficult terrain sung ngam thagi banina aduna lene de biwani adugi port aduda jum kai chadna leire baduna individual duda matam khargi khazna piraga toripse tampak tana MLR chatpana chattaba chingdana hill house te saidana pulap kariya ba aduna adugumda leigibe ching aduna tabalemo baching pa turen lambi thong asidi state ta masada adum compulsory lejana ba ada private individual amada kundalita handana leiriba lamase soro mapan lo oiro natraga mapam chab amada state ki kariguma kol karkhana malingkhat ke school malingkhat ke natraga university malingkhat ke lamasi loge natraga lambi semge khar pak thoke haidana pata jama bandi tariba mayam se achi lokshin ba ya ba public utility public interest ta adu lokshin lerga lem lokshin loy leiram madugi magi lamgi charuk tu phut yankai cho chama cho chani cho adu ri madugi mamal chap chana pirga magi khunda leita bado atop mapam amada natraga magi lejari ba saruk tu da dalan charer ga lejaba yanana ba adu muk tawdori me ba aduna lam punamak asida aikoi ancestral land aduda adugi hinwalde leiriba mayam se ya na mite na tare ne ko pramamani ai jati ge nate natraga naga gi kangu khara sin tare khalwar moi khakte gi loi oidori braba adudi te kona marakta laiba aikoi ka punna leminari iba mayam se moi gi yauroi dori braba ancestral ne chikana bu ancestral no karam manna natabano haina haiba port se masi question ma la kana ba aduna alkoi gi sida alkoi gi system sida maroina manipur gumba or north east gumba sida alkoi ancestral land abda hoi kari ma kanda aina lejari be yumi kono chai cham chani gi momang de gi kondo leidana leira abanina pai puna thamira lamni haiba du di ai ko aduga masi atopana taba yaroi agi ancestral land ni sarkar gi nate haibe roeba aduna adu puna magadu oibanina len asidi ain gi oni yengabasu aduga constitution chisu ain ni achoba ain ni constitution dege ain puna maktor ka dorimi aside e basina akoina mayam ama pulleraga akoi group asina section na semeraga masigi jagang ko se akoi gi ni haina haibese masidi yaroeba gamena permission piraga lehelimna ba hoi koina lerpagi sarkarna karim lakchandana hanne yengdana chai yankai humpu yumang da chingmai ama kangbu mana tare adurdi sarkarna yangchal hauda banina aduge dudi kamai tawuni haina maduge legalize tawna ba pot amala kana ba aduna tana sarkar ga aya ba yaudana chai tara kun kuntra nipu asi manu da chingmai ama da kullama tare kul mangal ram digi tara thoe kun chama pan ga kanu hengal en mam haina ri dana ko maching chapsa ba in haidar so hari ba pon mak tu aina yadar di adugi kun chinglo muthat pagi question la kadai ne ba natraga sarkar da legalize taw dorim ne ba khazna nong da lodana taw ya ba ching do ana chigi lady ba mayam asida hojekki akoi gi yamna dasa ta ba ji cho akoi gi gamen gi tori ba luching ma sing kari sing na ko ri su de khangi khangde du taw yek na ba du dai akoi manipur thu kai na ba lan tari ba natraga terrorism gi ek tori ba asiga akoi ga wari san ba madu gi damuk ta akoi mayam pullaga lan toruna ba natte ba poche government na son bi na tro government na aran ba tawba sing adu terrorist jam act toriba sing terrorist act toriba sing do section 113 of the Bharatiya Nyaya Sanhita Indian Penal Code anubase asida terrorist act achikana no miyamgi adumba thamoi da wakhan nung da to strike terror
in the minds of the people miyam gi thamoi da aki tu jung pi ba chumne gi ki ba na te ko ai ki dei da hai bidu na ta ba tak ni kung khai ki ba genocide ek torak pa mi hekta halak pa yum hekta mai tha ba matong khang da ba ha ha ka lo ra ka chen ba che terrorism gi ek ne ba asi tori ba sing che sarkar na loishin ba phajin ba punshin ba ain go ba to phom to ku si torap kan da koi kana ga shanti hanjal na bo ri sa dui no ba ai ga ita tan hanjan hai re ai gi yom dan lai ba dun hura lak pa mi adu da horan ba nang mal po che yang khai khatu hura lo yang khai mi than mo hai do ri bro adu na te ba hoi wani sana ba du changi wani sana du kana ga lai minari ba praja sing lal hu ba yaw da ba terrorism gi ek yaw da ba punsi ase ai khoi machan ama to in lai min ga da ba ni hai ba adu gum ba sing adu ga wani sana ba madu su kana na to do ri ba government of India na government of Manipur na what is on by na hai besida ya ai ga ya de ga adu ki demand to what is on the demand na te dialogue hari se lo gi matung ina dialogue hari se condition khar le gani nakal ani gi marakta political development ama chawko thorang tawna ba sibu political dialogue ka wa ba adu already political dialogue chi tawna ba hona ba da noi ga khanare natraga lana noina demand ama tawraga maite de attack tawra ada maite noina so noi de attack tawra amne atana noina so mu defend tawru re adu de se na ba se tok na ba lao hai na tawraga rule khar le ni ko wari sanam se da noi ge tongan ba demand tawra pa ya roi ko noi kar main te na ga de hai be du de tawni hai dana ma gi ko ge ground rule ama wari sanaba to India government na hero home ministry na aji silaga adu da sana halaga India government na witness oraga adu toro da toro terrorist sing do de dum phajin punin ma toro dam ni ko mo yaw roi adu maina tawraga tawgada ne adu da ha separate administration thamabdi ya roi adu ge aman puthoga de adu ka amte yaw de ai gi to my understanding political dialogue ibc condition thamoya ba wali sana be adu di negotiation adu political dialogue political haibo hai se asi yaurang di demand pi bana te ba wari sana ba demand le te ba wari sana ba kari na nang song to da nang to ran ko hai da na de chawka thorang da si to rage chingi damuk ta si to bi rage government of India na tamgi damuk ta si to bi rage manipur apum gi si to bi rage ade assembly che legislative council ma ling bi rage so to ba kamu khara represent to chabe ya na ba natraga du to rage hai ba du magi port adu da sinbi ga do na sinbi ga dam ne ba natrana akoi de separate pb on separate pb gi diwali sabe ya de aluga manipur kai ba hai bi ma am pangai hai ban manipur kai bu di ya de article 3 se manipur da apply to ya ya de na am international law su le hojik makti ai hai ro adu di manipur di thugai ba di sunga ya ro government India na hamjin na jo wasa karabani home minister na Narendra Modi na manipur gi sung kai roi hai ba tu da kai handa bagi manung sida moina kari nom tor noina yajata dana tinna ba yadar mino upai te ko khaidok pe re haige dab dangai le ba aduna ni chingna ai yang ga tamna nang yengo nangi mi chingdo khamjin jo aduna me chen sum ani chi phukai na sum tor de noi tinna ba yar roi tamna tro pare noi tonga le ro hai hel lang na bagi pot ama government of India na sin ba ma le ba adune ba hidden agenda ai se ai khoi manipur se jati kontra manga ache bharat ki India ki soil da 1949 ke 15 October da changra bana yaning na changbu oro yaning da oro moina loksen mo oro loksen da bo oro take over to by na hai se to take over to by na hai bada ai khoi ge nan governor maming do la ko ai ge no Ravi Khan bo harak pani ai na kano do Chaudhuri hai banate Joy Ram Das sai ba Joy Ram Das na chidi sida sengdo hore Joy Ram Das asina 1950 ge adudani Assam governor mana chithi ibada kanana khogi Patel na deputy prime minister ni irakpada Mr. Joy Ram Das Manipur sa nang Tripura su yang chelidna ko Manipur sa ko na take over tawran ai ngarang mag parakon take over tawrabani nang na khari yang chelu chief commissioner na rule tawhan bani haidna iba pot ama le ba aduna nang jita khudong chawang sai Chaudhuri hari do
ada Joyram Das haigadamni adum lere aduna sumba mayam mama leidana koina manungda changrau kanda India gi manung changkana we are all Indian yes let none divide us akoi bu khaidok pa yade ba adu maino changraba matung chida amuk loridi point amtanga hapchil hoge kainoida Chingi chilnau singagane kanaba kukene kanaba ani chimangde yaw yawde na toba esti leriba mayam se masidi India de hek punbadi gi mogi akoi gi India ki city namna phangba right to article 19 gi mapam amda taba yaba yadaba de de yawri bedo loin phangye meitei da meitei pang yawgadamni an mu aina haibada meitei khakta ha na waro ya meitei include meitei pangal asidi chingda taba yate Meitei hakta chingda chaba yade haina lobududa akoi maru pangal chilnau chingna waro biyo heba adunna in tanda phangingita meitei amchu meitei pangal se asidi meitei na taba yadaba samani meitei pangal su taba yadaba pot se leremeba tasena yaba yadaba habiduna lo da lebiduna amani ko generally tambaklam leba de panganna meitei na ani makse mayang na leba khotpa adu bawba di yadaba ni ko pu yanabi matungina aduna Ado mani India the puller kanda meitei amachu meitei pangan sidang di article 19(1) gi di ira right to settlement do tai mapam da di yai Karnataka da kadai da tablo ni yai aduga meitei amachu meitei pangan na chingilam 92% se asida di yade ba nga koiru bana tana aduga 8% sida di pulap na lebe yai ba 8% se ba lambi thong adagi lokta nungta chinga nunga chum mam khado karaka only 6% dana 6% is the mofong na mete amsu mete pangan loina kuki gi naga gi adudagi gorkha gi nepali gi aduwata adagi nan manipuri indian gi chilnau ching moichu tawre aduna boy NRC chatpa adudagi akhoi ILP chatpa 1961 gi matung adu daina tawripse asi khai imneaba okay akhoi imung se jakhan aduna khatang sangdokraba aduna sigi port asida sigum bagi wari sanadana tawbase gamen sukupna khangene na khalli andi prajana yadraga tinga sa haidi do dalana haidu chume nakan khuding makki mol lawraga adum ba yamna phajaba mong amadala panatragadi kangluk amakhak themna wano ho yarage Kangpo kisim tang te loktoge ko noida panjalage na haida mai hoguna yes aduna aduma posigum ba platform da di ko haining de haidi naga chinau china waru busu ya ba asmoyna tawchu oiroi da ma da tawne mo lowri ne kaina haibi ya ba oibo ida bagi wana te wari sana badu di changi yes hojiki sason to bal nga pa khot pa ji debate changi argument changi aduga dialogue changi ba dialogue na sason to godabni debate na to godabni ruling party opposition aduga wain bichar to buda su prosecution nam chung defense plaintiff am chung defense ai changma chumaina adugi jati machen laikai machen wari sana ba khona ba adugi khongban sengsi senganu si lambi si machipik malli chomle chi wari sana ra dialogue to ra enhang lai ba dialogue debate tawrimni ne nga ka pi ma chamar pu jamali nang je cham de han pining dem nang nga asiban si de mo chini chini ani get na re ga o anan tan nang cham de si amande ai chamar pu ju henali cham kontra de di biramu har ga lai ne ba maramaduna ana ro de la ibse neina ba tingna ba magi mod adu khangdok ba government gi intention natraga magi thinking adu lau thinking do thamba adugi pod aduda ponamak si kaidana ba aikhoige manipur amanto oibegi wapam se manipur bu thogaining ba lup kanglup kharsu dum maybe kanglup tu pura oidabe ai ko adu ponamak adu madugi wakhalo na tu manghandana maru ai khoi maiteina ai sa belong to baharage maiteina big brother oina mayam se konsin gadamna se konna kon gadamna ara ma de azu de mo je tan thokadabni kuki loraga am kanaga ta unado loraga pangan kana woman hai me ko yamna khangja daba mi amanina aduna te ba ko de lo na mo considerera yes mate ne na puchen chau gadam ne ai gi kangbu ne na okay yam se just so we are na ba na su to na chi to ai na to gadam ne aduna la lepan na ba la na che sarkar na lo chna ba to gadam ni kanglo pamana to ri betu da khoi mam pul le ra ga lan to che na hai ba wakalon yaroi mayam punna thengna gadab ni haibise aidi
haitang lan bare khangi with due respect mayam punna thengna gadori banate sidi government na thengna raga ain kai be ching do loin phare raga okay madu phaba de prajana support to gadam na okay nata da nai khoi yek na bachima chakanga khoi polam ne thengna gadam ne haradi lan to butar adu sakal litar suya sakal litar de prajana thengna gadam ne ba sakal er budi sakana punamak ache central sarkar da su hairaga प्रजागे दमकता तौगदबनी प्रजाना अदुदा सपोर्ट पिगदबनी ब्लेसिंग पिगदबनी ओके याम नुगाइजे अखोगी सरकार अमा लरिबनी गवर्नमेंट अमा लरिबनी ना अखोगी मणिपुर सिदा अखोगी तोंगान तोंगान बा कांगलोफ मयाम अमा खुंदाबनी ना हारिबा कांगलोफ सिंगसी इंटेंशन अमा त सोहन दबिदा अखोगी पुन्ना अमा तो ओइना हिंगबा याबगी मोंग दा अखोई डिसीजन लौबसे तुकी मतिक तंगाई फदे हाबा वाफमदनी आई अरोइबसे ओजा जलाल दा लाकचगे ओजा अखोगी हौजिक थोइबा अखोगी मणिपुर गी ऑनगोइंग एथनिक कॉन्फ्लिक्ट हाइतारे अखोगी करंट कॉन्फ्लिक्ट असिदा अखोगी ममांग दा district form toropasda khogi especially sadar district jirivam district se create toropasda yaning da bagi protest to kibasu laikrabane khogi UNC gi maike digi ado hojik se thoiba conflict asida khogi senapati district gi kangpopi district create toropasina lautoropasina khogi reason nama oigadra hojik thoiba ongoing conflict se gi habo wafum amaga khogi aduga ani shuba question dana khoi loishalapna ani shuba ani dum hangjalage aduga if roll back toragana khogi तौरगदी अखोगी हौजिगी हारिबा कॉन्फ्लिक्ट अमसु लाइरिबने वायलेंस की थबामसु लाइरिबने अहेनबा वायलेंस अमा मु क्रिएट तोबोइना थोकद्राबा क्वेश्चन सिनी ओजा कमाय थमिनी जके डिस्ट्रिक्ट क्रिएशन दा यानिंग दबगी वाफम अखोगी नागा एक्चुअली नाउ सेंगना थंबिरिसे मसिगे मरु ओइबा मागी कनोदे मरु ओइबा सब्सटेंशियल ओइबा कनोदे वाफम दिको नागा सिंगी मोगी मोइना दे एंसेंस्ट्रल लैंड नि हाइरिको अदो अखोई लोइनमकी एंसेंस्ट्रल लैंड खुदिमक्सी लेंगाकी अदुगुंबा कॉन्स्टिट्यूशन की प्रोविजन की मखादती लैंड बिलोंग्स टू स्टेट इन चलिबनेबको अदुबो ना अखोई नागा सिंगी अंडरस्टैंडिंग दा नागालैंड बुद्धि मदो आर्टिकल 371A ना मोगी अमा लेजैको अखोई मणिपुर की ती याउती अदो सिगी मोय अदो याउत्रगसु मोगी अंडरस्टैंडिंग ददी अखोई नागागी लमसे मसी कुकीना मसिंग यामना तावा अदुंबा डिस्ट्रिक्ट अमा क्रिएट तौखिबा तारगदी अखोईगी तुंगदा अखोइना सेमगेना खलिबा अखोईगी पुरकदोरिबा हौजे हौजे वारी सानाबगी चथरिबा सिगी वारोइसन पुरकपदा अखोई नागागी लेपाम सेमगदोरिबसे सिगिसिदा अखोईगी एरिया दु सोकदोरिबनी हाइबगी अंडरस्टैंडिंग दा मसी यारोइदबनी हाइना यादबगी पोट ओइना अखोई म्यामगी अंडरस्टैंडिंग दा सुमाइना फिल तवयबको अद एनीवे हौजिक ngasai kanona su haigre uncle na su ngasai yam mexen haigre differences of idea leiba taragati madu wari sana ba sathaba haiba sidi yam phai masidi akhoi puning thogani ngai oi wari sana raga through dialogue akhoi understanding ama purakadam ni realization purakadam ni aduga solve togodam ni adugi concept tu ta yenga ka wari sana ba sathari haiba sidi akhoi sidi akhoi puning thogani ngai oi no matang sida wari sanabasi sida lakhanningi ba akoina karamba solution da laagati state sigi interest ta akoi peaceful coexistence ki interest ta harmony ki interest ta kalu thulup mayam sigi mausa dagi laiminnarakpa akoi history haiba tare akoi share history do madugi interest ta oigadagi haiba adugi matang dane ba akoina thamnari ba observations yes ada akoina akoi da filter wa poti akoi लाइमिनरी बा कांगलु फुरुप मैम से मसी अकोई हिस्टोरिकल कंटिन्यूटी अमगा लोइना ना अकोई कोएक्सिस्टेंस तौमिनरगा लाखरबनी अकोई ये शेयर हिस्ट्री लेरिबनी एक्सटर्नल एग्रेशन कया दा मपान की चैथियं कया अमा लाखप मतमदा अकोई मधु अकोई मायोक ना मिनरगा लाखरबनी अदुगा हाउजी शो दुंगाई अकोई सिरेज चेलिबा तुरेन अकोई सिरेज लेरिबा पाट अकोई सिरेज लेरिबा चिंग अकोई सिरेज लेरिबा क्लाइमेट मैम से मसे अखोई अमगा अमगा इंटरडिपेंडेंटशिप ओइबा मोंगदा अखोई एंजॉय तौमिनरिबनी अदुना मरम ओरकांदा मसिना कांगलुप अमई जगानी मसिना कांगलुप अमई जगानी मसिना कांगलुप जगानी हाइना लैबा मतमदा अखोई कनागुंबा फौबा सैटिस्फाई होइना अखोई फाजना मपुंग फाबा लाइवलीहुड तमा अखोई फ्यूचर दा लैबा ngमोइदोरिबनी अदुंबा कंडीशन लैबा मतमदा अखोई मपानगी तोंगान तोंगान दा चैथियंग मयाम अमा ममांग दा सुमायुक ना खिबल लै मतुंग दा सुमायुक ना पयाबई खुरोंग चादबल लै मरम अदुना लाकदबा
wari sigi outcome se akhoi na pamjabadi akhoi karino haiba matamda akhoi gi peaceful coexistence yes aduga akhoi gi share history aduga common future sirei sida yumpham oiba aduga kanagumba kanglup ama natraga kanagumba kanglup amatagi pukning da heart tawgadaba sentiment sokadaba that kind of things nataba adumba waroi silamada akhoi fazana understanding ama puraga waroi silamada lakpa taragadi sanariba wari se masi sigi outcome do madu productivity oigani constructive oigani aduga akhoi gi tungkoina kana ningai oiba adumba kanoma outcome mo oigani hana lawi sigi matang sida akhoi kalu furup mayam khak punna leiminaba mafam am khakta leiminariba kalu furup mayam se kamaina nungsi chanane hingminaba yagadage haibagi understanding se masi kalup ama khakta nataba kalup loinamak se masi understanding se leiminabam changini magi kalup ki dominance magi kalup ki oiba historical pride natraga magi kalup ki oiba akhoi glory aduda su ngauna raga leiba taragadi aige kalup ki glory da ngaudana sapta taragadi atopa kalup tu gi magi leijari ba identity tu da aina underestimate toraba natraga false recognition toraba absence of recognition toraba natraga atopa kalup tu gi sentiment sokpa yaba wa aina sum ngangna raga aige kalup si khaki wa ngangna raga sapta taragadi cry da gi coexistence lakadoi no yes that is the point si america gomba leipak amada break harisi 미게 타박 수르나바 아그게 commodity 네바 그 산 마우사 안칼 아그 산지 아그이나 좀 안강 어리게다 한층나 산달린 이바이나 떠다 아그이수 한층나 해 거살라가 산달린 이유나 뭐이나 하이비르 이한바다 이 아그이나 수 이바가 야위 이야디 크리탄가인 떠바 상 아두도 아도 살라마 아도 아이기 산 아그이 그노세다 마라이박다 탐반 틴바 아르게 코나 마추 아두 아다 숨 아두 떠바 아다 떠바 시 아질라 고맘 레이버기 요레 콜레 ina talinga inan torama sumaina negro haibase break ase yuan bagi aigi negro ma sumaina towa sumai manatun khara pakpa sumai towa maming na si ko negro am yole kaina leiba yuan ba negro singsi commodity amoina lau hingon suna na toramba se makhoi se human being ni makhoi su hingbagi hak lei aduga makhoi su right lei kaina martin luther king gomba kari gomba malcolm x gomba thorak tana moi gi right movement mem laktana anu mai da khoi gi civil war fo laktana abraham lincoln gi matam daga civil war thoktana last di makhoi gi manaba hak manaba adhikar piraga sakhiba ngasi di america se black ka white ka ani gi pullaba matungi america se world gi super power oil legre obama do president barack obama do muslim by birth barack hussein obama haibado adu se kenyan origin black to mado us ki 2 times makano oil president legre kamala harris vice president oiga presidential election da kasi khata ngai ni karakba yabagi poisa sumaina america gombada leigra matam jida akhoi manipur gombada akhoi naga gi glory akhoi kuki gi glory akhoi maitai gi glory akhoi pangan gi glory ai gi sub community gain sum taunaraga sigi world gi map sida akhoi si sumaina sigi tendency sira kyam koina leigadori no masigi anova phase ya anova outcome ba akhoi ngasi gi miron na purak pangam na ba sira kalu khoding na ki losing basing sida yamna visionary oi ba adum ba outlook ama akhoi lakna na ba masi akhoi humble appeal tawningi aduga akhoi absence of recognition gi matang da uncle karigom ba posa makak ai thamjage akhoi gi pangan hai ba kanglup si masi akhoi mayam na ti nungsibi dana maruaina akhoi maitai sil inau singna nungsibi dana maitai haiba sita pangan yaurabani haiba masi wafam ma hai masi akoina hai pangan haiba se masi unique identity amani kalup ama atopa kanagoma kalup amagi sub identity natraga colonized identity oina pangan haiba identity si represent toba yade masi yadabagi maramdi akogi puya dagi historical text dagi aruga Ningthorol Lambubagi text taki, Setharol Kumbabagi text taki, Aduga British Matam, author Sigi text taki, Aduga Manipur Constitution, Ekashem Kiva Dugi text taki Yangakanda. Then Hauji OBC da
ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯟ ꯍꯥꯏꯕꯁꯤ ꯃꯩꯇꯩ ꯄꯥꯡꯒꯜ ꯍꯥꯏꯅ ꯃꯥꯒꯤ distinct oina magi oiba tonganba identity amoina distinct identity amoina leiba aduna maram orakanda pangan haibasi akoina unique identity amoina akon understand tawi aduga akoi ningthau singi matamda akoi kanoda kaji loisang adu ada haina toraga leiram yubse akoi distinct identity amagi magi nomenclature aduni aduga hoi pangan ga meitai ga ani gi marakta amaga akoi similarities me amama lei londa akoi pangan singi kano akoi loan haiba tare pangan sing na seasonable loan akoi farso arabic language adum yawi duga pangan singi origination si akoi nauphangba ira dagi origination leibagi akoi puari akoi na kano da sakok lamlen ahan ba sakok thiren na chingba larik sing da ibadagi akoi thengna jai shumba mayam si yang kanda pangan singi so historical text mayam si akoi discourse to godaba yamna asang ba lambi ema dil lairi academically akoi loina makta invite tawri akoi pangan singi maram da thijan biu humjan biu larik puthok biu neina mina si discourse to mina si hana adu shumaina lei shumaina naga gi su maitai gi su maitai singi su magi leijari ba glory do magi leijari ba magi keno do madu akoi hat taunanaba akoi laiminari ba ichi naw kang bayamna su adu su tawgum jeba maram de maitaina lamdam sing ngak selakpada lamdam sigi common future ama purakpada lamdam sigi ngasigi generation si purakpada maitai gi am achauba maitai kingdom ge maitai sigi am achauba contribution layaba maitai gi contribution nalam dragati akoi je burmese oi khirab yari baneba 7 years devastation as sumaina akoi si sigi mayam che akoi khangminaba mathau tai ining thau chinglen nangdren khombaduna palenda maitai tabal loire na swaida lan loisalamadi ngasi swaida chingda leriba mayam je ngasi khoi nagani khoi maring ni moyon ni tarau ni tangkhul ni leri mayam je loin burmese oiram bayari maram de Burma da tin kiba Uncle Burma da lanphau ina pukhiba akoi ge missing do madu akoi pangan singa du akoi ge kano leitre akoi ge pangan gi tradition leitre loan mangkhre Bangladesh ta sakhi bal lanpha Bangladesh sing khiba singa du di akoi ge loan hingi akoi culture hingi akoi identity hingi moi lamtu ta akoi kano piri schedule tribe ki reservation po pibiri Burma rom sakhi sing dam te hing akoi identity hingre maitai du swing ado sumaina akoi ge identity mangam bayari ba ngasi akoi ge leriba sub identity me mutkiram bayari che maitai ge contribution lai ado naga sing gi su historical ge tangkak khrada apian ba pian da ba nungai ta ba tangkak me ama grievances me ama leram ba yai cookie sing gi su leram ba yai mayam che haujikti akoi common future ba gi common trace amata akoi resolve tawna ba adu ge mayon da akoi through dialogue akoi lakina si haba si offer si aroi poina thamjage okay am nungai se akoi gi leiba community puna magna yakada ba tung koina chana ba yakada ba akoi gi nushi chana na akoi peaceful coexistence leibi ya ba akoi common feature oiba ya ba maong da akoi gi tawriba chapter talk pu oiro akoi gi political dialogue pu oiro masigi akoi gi resolution haba tare masi akoi gi apun bagi saktam se kaidina ba gi maong da tawbudo adugi matik thangai fade haba wafum ni thammisi yam nungai je osa jalal amadi pawung mani isage chenba camera kai thokpiraga ngasi ge khoi gi northeast dialogue ki thoram si mapung fam bigi damakta su hanana thagat pa phongdu chari mata sada northeast window na sandok saba northeast dialogue bushin jari ming tabiri ba singbo muka hanna khuram jari ming nilesandra kawalam daibung sahi 2009 ataida aiji file leidana amu sipana do khamung khangdaba aingonda nungaibam khangdaba mayam ta awaba mayam do mayam pan bengul dagi phundrai mayum jobeda magi da so saba phai habagi aiji thire laksare masigi da se aina uji paje be itaksi 2009 da sarabadagi aiji phare phawdagi masi sujale masigi da se hauji pawdi palbu aigi sada thengna khal mang reng khale ada mayam ju masigi da se sarga anaba sada paileba chingdu sarga masigi da je kokpo obiu masigi da se sarga ai jo ji laksar ji ju ai gi anga ama masigi da je pijage na laksabani mayam ju anaba jing ji phanabim ta isa gi anaba phanabim ta masigi mayam pan bengul phundrebim jobeta hai da satpiu mayam ju anaba to kopiu hai baji ai gi saita gi hani nungairaba paujel
पाइल्स नुंगसंगना मरम ओइरगा मतम सांगना नारबा मियोइसिंग अदुगिदमक पाउजेल पुदुना लाक्चरी फिस्टोला चोंथबा मनुंगचंगबा नुंगाइतबा अमसुंग तोइने तोइने चंगनिंगबा हारिबा लैनासिंग असि हिदाक अमुक्तंग थकपदा पुंगफाफाहनबा ngamle लैनासिंग असिना नारबा मियोइसिंग असिगिदमा हिदाक असि सिजनदुना कानबसी अमुक्तंग लोमिनसी पाउजेंजरिबा कबिरानी पुंद्रैमयुम जुबेदा लोइनना साफिक अनवर मयांग इम्फाल बेंगल चाही कया मथक्ता पंजरिबा लैनासिंग असि नारबा मियो क्या फानख्रबा लोइनना नुपी सिंगी येंगबदा खुदोंग चारबा कबिरानी पुंद्रैमयुम जुबेदा ngasi ngasi mak tanabiyu akopa marol gidama 9856016888 loinana 9402783274 kabirani pundramayum zubida hirak asi thakpada phakiba singdi mrs bembem sanga yumpham cherapur el sana lemba paurabi john serto kom chandel khaidem sunanda devi sugunu khaidem lekai anjana arambam mayang imphal sajida lilong haureibi haidar ali irong khuno salam jibalata thanga chingkha nongmaithem hemanta bishnupur maibam gojao tentha khadangbam kalpana devi charangpat asem memcha devi mayang imphal samina sanga yumpham cherapur laitonjam ibem chaubi pungdombam uyung makhong konthokjam rakhamon maide phawak chau bazar aina leyeng jare isi sahi kulhele mansi amutang thakpada bangamme side effect laite haribida si thakpada mioi lising kharagi sewa aina ngasio bauta tawjare isi amumuk tagi helaktri mioi kaya aina phan mangamre nungairaba paujel diabetes samade piles nungsangna maram oiraga matam sangna narba miyoising adugidama paujel puduna lakchari punrei mayum zubedana semba diabetes ki hidak amuktang thakpadagi sugar ki sang aduki matik nemhanba ngamle masida natana fistula chonthaba hi taba chikpa naba gastric kaba tinkup leiba hagajaba pomthokpa maring chatpa manung changba nungaitaba amasung toina changingba hariba leina sing asi hidak amuktang thakpada pungphapanba ngamle leina sing asina narba miyoising asigidama hidak asi sizinaduna kanabasi amuktang lominasi paujenjariba kabirani pundraimayum jubeda loinana Safik Anwar, Mayang Imphal Bengal.